अहानबदा मरुइबा पाउ पिजरे मपान लमगी मियामना मणिपुर मसक खंगमदबा अदो हिरम कयादा मसक खंगबा हेलकली हाइना चीफ मिनिस्टर एन ब्रेन हाइते लमदम असगी मांगसिलकलिबा नाट चटनबी लाइनिंग लाइसन असे हिंगत हनबा होनबदा मियामगी चावबा थौदांग लई हाइना वर्क्स मिनिस्टर गोविंदास कंथौजमना फोंदोक्रे अमदी ngasi ayuk urkhulgi Pedigree College ki mahairoi sing puba bus ama accident thokpada mahairoi taraga humdoi yauna miui taraga mari asok apanakre Rumjare Dayapati Senjamna hojik numidangi New TV pau pisare Laibak asigi atai mafum amade malemgi miyamna matam amada Manipur masak khangludrabaso ngasi di Prime Minister Narendra Modi gi lengak lakpadagi hiram kayada singthaningai oina लमदम असिबु मसक खंबिबा हेलकली हाइना चीफ मिनिस्टर एन ब्रेन हाइक्रे पूर्वोत्तर भारत परिक्रमा हाइबा हिरमदा ngasi नॉर्थ ईस्ट कार रैली अमा लमथारदुना चीफ मिनिस्टर ना वाफम असि फोंदोखिबने आईजीआर साउथ मंत्रीपुखिना सिंदुना कंगला फोर्ट ममांगदगे कार रैली लमथाखिबा थौरम अदुदा परमबीर चक्र एवॉर्डे योगेंद्र सिंह यादव सु सरुक याखे थौरम अदुदा चीफ गेस्ट ओइना सरुक याखिबा चीफ मिनिस्टर एन ब्रेना मतम अमददे नॉर्थ ईस्ट स्टेट सिंह असे तोखाई तादुना यामना खंगदना लेरंबनी हाइकिबने अदुबु प्राइम मिनिस्टर नरेंद्र मोदी ना अवांग नुंगबु के स्टेट सिंह असे मियामदा खंगनबा एकता भारत श्रेष्ठ भारत की मखादा मपान लमदा लेरिबा यूनिवर्सिटी सिंह मरु ओइना गुजरात महाराष्ट्र पंजाब ना चिंगबा यूनिवर्सिटी सिंगे महिरोई कया अमा मणिपुर लाक्तुना इंटरेक्ट तौहली अमदे मणिपुर दगिसु महिरोई कया अमा मपान दा थादुना इंटरेक्ट तौना बहनदे असिगुंबा तंजासिदा इंडियन आर्मी ना नॉर्थ ईस्ट कार रैली अमा सिलिबा असिमक अफब खोंथांग अमने मसिना अवांग नोंपो के स्टेट सिंगी मनुंगदा अमना अमबु मतेंग पांगदुना हेना चेचिन ममरी अमा थंबा ngamlagani हाइके ngasi rally ase azadi ka amrit mahotsav ki manung chana national unity ki wakhalon hengat hanba amasung kanglo furuk ke khenaba lehendana north eastern state singda car rally ase sinbani haide love, care, aduga koi masin amato ina relationship porokna bagini. Honorable Prime Minister Narendra Modi ji ki makhada Shesh Bharat Ek Bharat uski makhada ek meter acho state kaya adagi Maharashtra dagi adagi Punjab dagi adagi Madhya Pradesh dagi Gujarat dagi makhal makhagi university ki chhatra singh triple IT ki chhatra singh adagi atai leriba culture ki university ki chhatra singh ayam lakna ekoi state ki direct onba aduga koi Manipur state ki su university dagi IT dagi triple IT dagi mapanda satra internet kauri bas ki mathakta north east ki hoina in army ne minus sel laga to see I really appreciate the visionary leaders the honorable prime minister लमदम असगे मांगसिलकलिबा नाट चनबी अमदि लाइनिंग लाइसन असे अमुक हना हिंगत हनबा होनबदा लमदम असगे मियामी चावरबा थौदांग लई हाइना वर्क्स मिनिस्टर गोविंदास कंथौजम न फोंदोक्रे इम्फाल वेस्ट के मनुंग चन्ना लैबा कंथौजम एसीगे बमजारदा नौना साबा इमा चिंथांग लाइरंबी के सांगलेन ngase हौनबी मतुंग इना हांगदोकलदुना वाफम असे मिनिस्टर गोविंदास कंथौजम न फोंदोक्बने हौरम मदुदा वर्क्स मिनिस्टर गोविंदास कंथौजम न हाई मियाम मरु ओइना नुपी ओइबी सिंगना लमदम असेगी इशू कयादा मांगजिल थाना थोरक्तुना मायोंग याबा असे सिंथानिंगाई नि अमदे नुपी ओइबी सिंगी थौना अदो अखोइना इकाई खुमनगदबने अमरोमदा ngasi हांगदोकलिबा सांगलेन असिदा चटनाबिगी थबक थौरम सिंह नियम चुमना पांगथोक्तुना खुनाई असिदा इंगतप्पा तंगदुलै ताबु पुरकपो ओइरसनु हाइके अखोई मणिपुर सिदा तमना तमना लाइनिंग लाइसन पाइ पोसिना चलमसी मांगसिलक्पा दौनो उबसी ngasi संगारिबा इमाइबे मगी सांगलेन असिना कोई अमुक हेना कोई लाइनिंग लाइसन से सिलहनबा मसिदा कोई पुनम धर्म लैबा अदुगा कोई मिनुंगसी लैबा तुगुम खुनाय अमा सोइदना कोई बंगमना बखोनबदा मरोइना लदो अमा थोरकपदा करिगुंबा लैबाकी अचिरबा तांकक लाकपा मतमदा निवोन सिंसे हेक मपुंगन हेक थोरकपने अदुना अइना खंजा मतमदा इमा चेंथंग लाइरंबी मनाव इबेमगी सांगलेन संगाबसिदा मयामसिदा अमुक हना अनौबी नोदम पिबिदना मणिपुरगी चिरबा तंजादा लिंजेन पुनों फुदोकिदना मणिपुर से शांति अदुगा चाखटपा अदुगुंबा अखोइगी स्टेट अमा ओइनबा होनबदा तौबा थौदांग अमसुंग अदुगी ngamnanabagi shakti adu imaibemina pibi bol MLA su oiriba Health Minister Dr. Sapam Ranjan Hai kunai ama chakatpa purakpada nat chanabe lining laison ase manghandana thamba tangai fade
ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯅꯥꯠ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯅꯥꯀꯣꯒꯤ ꯆꯦꯌꯔꯃꯦꯟ ꯀꯝ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯏꯔꯥꯕꯟꯇꯅ ꯍꯥꯏ ꯈꯨꯟꯅꯥꯏꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯩꯉꯥꯛ ꯈꯛꯇ ꯉꯥꯏꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯕꯛꯁꯤꯡ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯗ ꯂꯩꯉꯥꯛꯇ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯈꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯐꯅꯅꯕ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯥꯖꯕ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯅꯤ ꯁꯤꯒꯤ ꯁꯥꯕ ꯉꯝꯖꯕꯁꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯆꯥꯎꯈꯠꯅꯕ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯁꯦ ꯁꯤꯒꯁꯨ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯩꯈꯣই ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯍꯧꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯁꯥꯖꯠꯁꯦ ꯁꯤꯃ ꯑꯃꯗꯒꯤ ꯁꯨꯝ ꯄꯥꯁ ꯑꯣꯟ ꯇꯧꯕꯁꯤꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯀꯜꯆꯔ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯪꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯁꯤ ꯁꯔꯚꯥꯏꯚ ꯇꯧꯅꯅꯕ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯍꯥꯏꯁꯤꯗꯤ ꯑꯃꯒ ꯑꯃꯗ ꯁꯨꯝ ꯄꯥꯁ ꯗꯥꯎꯟ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯁꯨ ꯆꯠꯅ ꯂꯝꯆꯠꯁꯦ ꯏꯟꯀꯜꯀꯦꯠ ꯇꯧꯍꯧꯕ ꯐꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯒ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯇꯥꯏꯅꯕ ꯌꯥꯕ ꯁꯔꯀꯥꯔꯅ ꯂꯣꯏ ꯇꯧꯕ ꯉꯝꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯎꯈꯠꯄꯒꯦ ꯈꯟꯅꯔꯒ ꯃꯗꯨꯗ ꯈꯟꯅꯕ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯣꯠꯅꯔꯒ ꯃꯗꯨꯒꯤ ꯑꯋꯥꯠꯄꯗꯨ ꯍꯥꯏꯕ ꯃꯗꯨ ꯃꯇꯦꯡ ꯃꯌꯥꯝ ꯍꯥꯏꯕꯗꯨ ngasi ayuk urkhulgi Pretigur College ke mahiroising puba bus ama accident thokpada mahiroi taraga humdoi yauna miyoi taraga mari asok apanakre thawdok adu ngasi ayuk pung taraga minute kulum tarakpada urkhul lambige kararfung village manakta thokibani haide police tagi fangba paugi matung ina ngasi gi bus accident ado brake fail oibadagi oiramba yai haina thajanare thawdok adu da soklaba mahiroi taraga humdoi adude Roni village tagi songachon finau apokpa kanrai finau kawairen tang dage Hemyo Kapai Apokpa Lauting Kapai Wino Bazar dage Simraiting RS Apokpa Chipemi RS Kumi Village dage Layami Jikhai Apokpa Matthew Jikhai Haiva Village dage Sothing Pam Chalamba Apokpa Somi Chalamba Ngainga Village dage Themboy Muinau Apokpa Thanmi Muinau Pali Village dage Sailam NJ Apokpa Somi NJ Joithar Village dage Sosanla Masangwa Apokpa Busungmi Masangwa Pali Village dage Tuyarin Masangwa Apokpa Somi Ngasangwa Maram Village dage Ihami Awungsi Apokpa Ramkhahau Awungsi Alang Village dage Layami Chamroi Apokpa Raising Chamroi Ngainga Village dage Layawon Kapai Apokpa Simraichon Kapai Singta Village dage Masun Mahongnau Apokpa Rainau Mahingnau ni haide Soklaba Mahiroi Sing Ado Lesifung Christian Hospital da Bukatuna First Aid Pike amadi mahiroi amadi charge tawkibaga loidana atei aptopa mahiroi singni hospital aduda observation da thamle amarom da soklaba bus aduge the mena Imphal da makhata na layeng na refer tawkre haide kumja inglisingani kunmanga ge January fawbada Imphal gi Bir Dekandrajet International Airport mapung phaba thakta upgrade tawba loishina ba pandam thamle haina Union Civil Aviation Minister Joitira Dietya M Sinjam na phongdokre Bir Dekandrajet International Airport ase karamba matamda full flag international airport oigadage amade numidangi matamda changnaina Delhi to Imphal flight service lehenba yabra haina ngarang Rajya Sabha gi MP Ningthosana Chawbale sembana parliament pukalakpa star question amagi pakhum piraduna Civil Aviation Minister Joitira Ditya M Sinjan hai Airport Authority of India na kumja inglisingani sumna kunmanga fawbagi manungda international airport amada laifam thokpa machak matum namak Semgat Sagatuna Chap Chaba International Airport ama ohenabagi pandam thamle amaromda Delhi to Imphal flight service ke matangna paladuna Union Minister na hai kumja inglisingamaga chamapan marifutara marige March thada Air Corporation Act repeal tawraba matungdagide India gi domestic aviation ase deregulate tawkhre maram aduna air servicing ase airlines company singi apambagi makha pole adum oinamak ministry ni air connectivity promote tawnaba airlines company singa leptana interact tawraga chali haiba wafam Radio Nongin 90.8 MHz FM Hudokibagi Anirak Suba Kumon Thauram ngase Jawaharlal Nehru Manipur Dance Academy Hall da pangre Thauram aduda Hianglam AC ki MLA Dr. Y Radhishyam Lamlai AC ki MLA Gates Ibomcha Social Worker Rajkumar Nungtran Khomba Maitai Hanagi Art and Culture Minister M Nara
Lopland Public School ki founder and Bablin Maitei loidana Lilong Haurebi College ki principal Rehejudin Sheikh Susar yakhe Hauram aduda wa ngangladuna MLA Dr. Y Radesham na hai miyoibana asumna angak kaya thorakani oirakani haiba sungtha thajarudraba kaya radio ge khuthangdagi ngaside miyamda fangkhale Taragani pan suba chahi chage ahan ba saruk kumja inglisingamaga chanipan marifutarukta radio web haukiba adudage chakolakpagi matung ina ngaside radio nongin ase miyamna pamnaba community radio channel ama oide miyamna radio ge magun khangna haujikti radio da sandokliba thoram kaya pamna tanare service piriba radio channel singaso miyamda hena mitnakong oiba thoram kaya sandokna bohana biu haike thoram ge manung chana miyoi mapan daso atam kudol pot piduna puning thokathe रेडियो ताकि थोरम से यहाँ में 1906 1908 तो कुछ ना मालूम नहीं भी कोई थोड़े तो प्रॉब्लम कोई नक की बात तो याम हराम हो की बात हुआ टेक्नोलॉजी में नहीं है ना अर्ली 21st century वाइज नदी कोई कॉम्पिटिटिव प्रेशर जब ना कोई लाख रहा डिजिटल सैटेलाइट लाख बदगी अदुवरसु रेडियो से नसीब होता मलई तनाई यूं बता आना बात मुझे मुआय दुगा रेडियो नोमिना 2019-20 अदुदगी अगर थादोप होरगा ऑफिशियली थादोप 2021 की तांबरी दा होरगा थादोप खिबने मरम मोइदन नसिस अनि सुबा एनिवर्सरी न ताकरिबा हम नुंगाई रेडियो नोमिन याम पॉपुलर होइबा चैनल नमनी याम एंटरटेनिंग होइबा तुम चैनल नमनी सही खुदनी हेने इंजिन याम हेने एंटरटेनिंग होइबा एफएम चैनल अब होइबा न सुनो India ki judiciary ase lengak pairiba singna apamba moongda tawning bata tawre haina Thobal District Congress Committee TDCC ki president Nomaithem Dukhoina maral sirakle Jai Bharat Satyagraha campaign ge saruk amo oina MPCC ki meeting makhada Wangjing Tentha Block Congress Committee na sinduna Langathel da leiba Wangjing Tentha Block Congress ki office da pangthokpa pawmishinga unaba amada and Lukhoina hai Indian National Congress ki luchingba Rahul Gandhi bu aranba wail pituna maral leire haina MP oibdagi disqualified tawbagi thawong asina laibak asigi judiciary ase lengak pairiba singna apamba moongda tawningba tawre laibak asida paliba BJP ki lengak asina Rahul Gandhi da siriba aranba maral asina India ki fajakraba democracy asibu khongoinare BJP na laibak ki constitution asibu ikai khunaraktabadagi ngasigi khongjang asi changsinbani haike constitution ge magun mangdanabagi damak sel thungi fibam sathina sokin kiba tarikh khanduna Rahul Gandhi na parliament wahang hanglubagi damak MP dagi disqualified tawba jahi ani fadok tahan ba ase laibak asigi puwari da handaki asina ahan bani thawong ase ngak tabang amde BJP lengang na democracy kanaba afaba maikai rom da thabak tawbiyo democracy khongaw nabi gano achau masa khaibi gano kalli haiduna ason bada tuhatpi gano haike lairaba praja mayam amagi wana tanjuru paisa mayama LIC da amjandra Bank kaya da thamjalaga kardang improvement leina ba na hona jabado ulap chigi government jina matlaga longthoga magi khangna chana ba magi company kaya da ulap thogi bise karigino kari marangino haina parliament ke house da hangba sibu MP degi disqualify to bo adudigi mutin da na sahi ani thadok tahanba masi bharot ki manungda itihas da Antaki asini ihan hanboina thokpase akoi ngaktabangam dia Authority ki ayaba yaudana khul maming hongba revenue village district boundary sing semdok sadok pa yaroi haina district administration juribam na yatang tokre juribam amasung Tamenglong district ani asege ngamkhaida lamgi chaye naba leibadage district ani asege meyam marakta yenaba thokliba asidage oirakliba fibam adu yenglaga yathang asi tawthakibani DC Jiribam W Malengmanba Changlai ngasi thokiba yathang adugi matung ina authority gi ayaba yaudana revenue village district singi boundary sing apam moongda pangsem de semdok sadokpa amade khulgi maming onthok asin tawbana laiminari ba furuk pangluk marakta tangdu leita daba charang naba thohannabagi machak ohele maram aduna authority gi ayaba yaudana signboard sing thachinduna maming matha onthokpa yaroi haina kanghale ngasi thokliba Yathang ase mapung fana chana hanaba district police Jiribam na revenue department ga puna thabak tomina kadabani shu haide English singani taraga nipan da thokiba order amagi matung ina pe junior resident post taraga humdoi leram ado post mari da hanthaki babo ahanba base ki BDS intern mahiroi singna akan mo ongli kaning da phongdorakle
Hiramasiga mari lainana ngase mahairoisingna Jenims ki dental OPD mamangda wakan mifam phamduna khongjang changsingre khongjang adu kamari lainana BDS intern mahairoi amana phongdorakibada hana order thokduna pet junior resident ge post taraga humdoi thamlamba ado nathaiduna thamlaga anaubo order ama thokduna post mari da hantarakpa ase karamba thaushil thawranggino post taraga humdoi dagi henganaba authority da taknaringai chairak asida order amuk thokduna post mari da hantarakpa ase chena hanbigano thokibo order adu handokpiyo haike Sit Marilo Hana 2018 the Tokiba order sida akoigi pet JR se 13 JRs ne matam di akoigi graduate pass out akoigi dental college Jenims ki oina pass out oiba graduate laitri handaki akoigi lakadori basina akoigi first batch BDS ne aduga aduda huzik moigi huzik pet JR gi sigi poche lak matamda ngasai hanagi Tokiba potun nathairaga moina resolutions the fourth pet jar only fourth pet jar oina lakani haina thambira pani asigi against ne akoi ngasi tawjaisina National Education Policy 2020 gi matung ina higher secondary level ge curriculum amadi syllabus sing semnabagi matangda nomogi oiba consultative meeting among ase Council of Higher Secondary Education Manipur na sinduna bangtokre Manipur gi tongan by school amadi college sing dagi lakpa oza sing amade mahiroi loop sing ge mihut sing yauna pangtokpa mifam adugi matangda Kosem gi chairman T Ojitna National Education Policy English ngani kun ase laibak ase gi education system asibo malem gi tongan ba laibak singa mayok na bada khwaide gi pangjil thaba policy amani haike policy asina lamdam asida hana chanaramba education system gi policy da leiramba ahoba kaya ado menkhat pang ngamduna mahiroi sing bu lairik tambada hena nungai hanba amade hena quality lehelagani maru oina policy asida class 8 fawbugi mahiroi singna Mama londa mahai tamba yaba asina furup kayagi manghigadawraba loan singbusu kanba ngamgani masigi mathakta anawba policy asina mahairoi singda vocational course sing tambada ahenba meeting thamlakpa asina laibak asina semilon dasu chawna kanaba ama piba ngamlagani maram asina India gi oina honglakliba anawba policy ase lamdam asidasu ahongmu purakpa yanaba kosemna ahanba oina curriculum amadi syllabus nauna semnaba mifam asi pangthokpani haike 6% gross domestic product GDP से scale in सर्वमान्य 6% का education sector से धारा का चिंग में आसी पूर्व ये इतना हमसे असंभव रोमन और का एक विषय कोई पूरे इम्प्लीमेंट होगा ऐसे लेवल का कोई सक्सेस तो होगी सब हो गया होगा अनामा कोई मसी Session ani thona khaidoktuna pangtokiba mifam aduda ahanba session da Manipur College ki retired professor Ilangbam Iboyaimana moderator oike ani suba session da MUG College Development Council ki retired director K. Ratan Kumar na moderator oike loyana session ani makta resource person ahum na tongan ba topic sing da wangang ke Matam amada Manipur lengakta Minister Fawbo Oiramlaba RK Theko loinana Lilong Block Congress Committee ki President Oiramba Haji Muhammad Nelekidabada Manipur Pradesh Congress Committee ki Maikidagi awawa fongdorakle ngasi MPCC na thadorakpa awawa fongbagi charol amada Laikidraba RK Theko Mau Assembly Constituency dage Mikhal Mai palaktuna kumja ingnisingani subna anida hanagi Chief Minister O Ibobina Luching balengakta Minister Oiramke Mahang na Manipur miyam gi yaifanaba tawramba sing adumak lamdam asigi miyam na ningsingduna lehawrakani Mahak kumja inglisingani sumna kunithoida Lilong Block Congress Committee ki President su oirangke Mahang na lekhidabada party gi oina mentionba ngamnaroidaba ahoba ama lehawrakani amade imung manunggi awabadasu saruk yari haide RIMS Hospital da ngasi RTMS machine ama North East ki government sector da ahanbo oina thamba ngambase yamna lemjaningai oiba amade Chauthok Taningai ni Haine RIMS ki Director Professor Haris Priyosakina Fongdokre Wafom Masinga se Rizal Institute of Medical Sciences RIMS ki Psychiatry Department Sinduna RTMS machine amanga se Haunabi matung ina department asida sangabagi thauram ga mari lainana fongdokbane Thauram aduga mari lainana RIMS ki Director Professor Haris Priyosakina Hai machine asi thamnaba honaba matamda RIMS Authority na daita laujarabaso Psychiatry Department na kanna honabana ngase RTMS ase RIMS thamagam libane Amaramda Psychiatry Department ase patient singbo pungning wakal nungai ni lehenna ba mathok tai masigida mag RIMS Authority na
ꯈꯟꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯗ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯅꯕ ꯊꯕꯛ ꯇꯧꯔꯒꯅꯤ ꯔꯤꯝꯁ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯒꯤ ꯑꯋꯥꯠꯄꯗꯤ ꯂꯩꯔꯤ ꯃꯁꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ infrastructure fazana hengalame but faculty se akhoi amuk supplement tawro honaba taba adu ngasi aina hajisi DPC loba hadak 16th of March mogi center gi official gi response yam baze aina 10 years mamang dai adu SO ga su yam hai adagi joint secretary madam cooperative response loi pire then I feel that why should we change to AIMS or INI? We can remain as a regional, but we can work more better than them. Adusi ayeba. Budget is not a limit. Akoina tauba, akoina phajabado. Adugi matuina budget hela. Pest and Disease Management of Fruit Crops and Environmental Impacts of Poppy Cultivation Haibi Hiramda, District Office Horticulture and Soil Conservation Kamjong and Fungyar Amasung Town People Organization PTPO Fungyar Anina Puna Sindirangarang. Kamjong District ke Manung Chanba Fungyar Bazar Community Hall the Nomugi Iba Awareness Cum Training Program Pangkure. Hauramada District Officer Kates Manorama, Officer in Charge Plant Health Clinic Sanjentong, Dr. Rosan Dangmai Amasung, CNJS Arangbo Mangang. Agriculture Officer na Luchingba Horticulture ki team amana Laumi Sing Horticulture ge Mahai Marong Sing Thaba, Laina Tina dagi ngakthokpa amade kamdawna pothok marang kaina pothokani haibagi matangna sandokna wakal tahanke. Laumi Sing ge maikai so makhoi awat apa amasung khudong chadaba sing pukatki amade Fungyarda Laumi Sing gi damak khanduna asigumba thoram pangthokpibagi damak team adubu thagatba phongdokhe. Tungda Laumi Sing da organic fertilizer, organic pesticide, plant growth regulator, water pump set amasung sprinkler irrigation system sing singke. Aroy badamari paumuna pizari. Mapan lamgi miyam na Manipuru masak khanglamdaba adu hiram kayada masak khangba helakli haina Chief Minister N. Brian haikre. Lamdam asigi mangsilagli ban na nabe lining license ase hingat hanaba hotnabada miyamgi chawraba thodang lai haina Works Minister Govindas Konthodam na phongdokre. Amadi ngasi ayuk urkhul ge Petridur College ke Mahairoi Singh Puba bus ama extend thokpada Mahairoi taragumda yauna miyoi taragamari asok kanangre. Matang asta numidangi New TV ki Paulishin jare mideng tabir punamapo amakana krubdare.